ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯇꯔꯥ ꯂꯧꯖꯔꯤ ꯂꯣꯏꯅꯅ ꯏꯈꯣꯡꯅ ꯈꯨꯔꯝꯖꯔꯤ ꯃꯌꯥꯝꯕꯨ ꯉꯁꯤ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯨꯛꯕꯥꯡꯒꯤ ꯉꯁꯤꯗꯤ ꯃꯁꯔꯨꯝꯒ ꯈꯥꯖꯤꯡꯒ ꯃꯨꯀꯥ ꯉꯥꯒ ꯊꯣꯡꯕ ꯑꯗꯒꯤ ꯌꯣꯡꯆꯥꯛ ꯃꯦꯠꯄ ꯑꯃ ꯈꯣꯡꯗ꯭ꯔꯨꯝꯒ ꯀꯥꯕꯛꯀ ꯊꯣꯡꯕ ꯑꯃ ꯑꯗꯨꯒꯩꯗꯤ ꯑꯂꯨ ꯄꯥꯛꯅ ꯁꯣꯏꯔꯒ ꯕꯣꯔꯥ ꯍꯧꯔꯤꯕ ꯕꯦꯁꯣꯟꯗ ꯂꯨꯞꯄꯒ ꯈꯔ ꯄꯩ ꯈꯔ ꯄꯥꯛꯄꯦ ꯑꯗꯨꯒ ꯃꯁꯔꯨꯝ ꯉꯥꯅꯝꯗꯣ ꯑꯗꯨꯒ ꯁꯦꯂꯥꯏꯔ ꯃꯁꯔꯨꯝ ꯃꯌꯥꯝ ꯍꯩꯇꯦ ꯌꯥꯝꯅ ꯆꯥꯕ ꯉꯝꯗꯦ ꯌꯥꯝꯃꯟꯅ ꯁꯣꯡꯁꯤꯅ ꯉꯧꯕ ꯃꯌꯥꯝꯗꯨꯗꯤ ꯂꯥꯏꯒꯤ ꯈꯤꯇꯪ ꯂꯥꯏꯁꯤꯒ ꯊꯝꯖꯔꯒ ꯊꯝꯖꯔꯀꯥꯟꯗ ꯂꯥꯏ ꯀꯠꯆꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤꯀꯣ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯑꯅꯧꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯍꯥꯟꯅ ꯇꯧꯁꯟꯕꯤꯌꯨ ꯏꯆꯤꯟꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯠꯇꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯑꯩ ꯃꯁꯔꯨꯝ ꯊꯣꯡꯕꯁꯦ ꯑꯁꯨꯝ ꯃꯊꯛꯇ ꯍꯩꯖꯤꯟꯖꯔꯦꯀꯣ ꯁꯤ ꯍꯥꯟꯅ ꯆꯥꯔꯁꯤ ꯍꯥꯎ ꯍꯥꯞꯄꯗꯨꯅ ꯁꯝꯅꯗꯦ ꯁꯂꯥꯛꯁꯦ ꯌꯥꯝ ꯍꯥꯎꯗꯤ ꯍꯥꯎꯋꯦ mushroom haude ha ꯌꯥꯝꯅ ꯄꯤꯁꯤꯅꯦ ꯇꯣꯏꯅ ꯆꯥꯟꯅꯗꯦ ꯃꯁꯔꯨꯝ ꯉꯧꯕ ꯑꯂꯨ
정말 그 시장 하오면 공부리 그냥 가봤거니 엄마이네 mẹ mà xuống nhà mà hào ấy mẹ chả bao giờ mình đang mà tăng sẽ hay là gì ai cho nên xuống mẹ like share subscribe tao video mo comment lại video mo ai mà strong gì nganam sẽ hào cái này hào rồi video mo mẹ mà đi matang sida kain na si matang i-vlog ta muna si bye